ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯤꯇꯔꯦꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯔꯤ꯫ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯊꯕꯛ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯛꯇꯕꯨ ꯊꯕꯛꯅꯦꯅ ꯈꯟꯕ, ꯑꯇꯩ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ, ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯃꯦꯟꯅꯆꯤꯡꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯗꯣꯛꯅ ꯊꯕꯛ ꯑꯣꯏꯅ ꯈꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯑꯃꯦꯔꯤꯀꯥ, ꯖꯄꯥꯟ ꯅꯠꯇ꯭ꯔꯒ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯃꯌꯥꯝ ꯆꯥꯎꯈꯠꯈꯤꯕꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔ ꯈꯛꯇꯅ ꯂꯝꯗꯨꯕꯨ ꯆꯥꯎꯈꯠꯍꯟꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯑꯟꯇꯔꯄ꯭ꯔꯦꯅꯣꯔ ꯍꯥꯏꯗꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯃꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯆꯥꯎꯈꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯩ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯌꯨꯠꯁꯤꯡ ꯑꯁꯤꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ, ꯑꯦꯀꯥꯎꯟꯠꯀꯤ ꯃꯇꯥꯡꯗ, ꯑꯟꯇꯔꯄ꯭ꯔꯦꯅꯣꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯈꯪꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯀꯔꯤꯀꯨꯂꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯏꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯟꯇꯔꯄ꯭ꯔꯦꯅꯣꯔꯁꯤꯞꯁꯦ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯀꯨꯂꯝꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯑꯟꯇꯔꯄ꯭ꯔꯦꯅꯣꯔ ꯀꯃꯥꯏꯅ ꯑꯣꯏꯒꯗꯒꯦ, ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯂꯤꯡꯈꯠꯀꯗꯒꯦ, ꯀꯃꯥꯏꯅ ꯇꯧꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯁꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯈꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ꯫ ꯅꯠꯇ꯭ꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗꯗꯅ ꯀꯉꯥꯎꯅꯗꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯤꯡꯕ ꯀꯥꯏꯔꯛꯇꯨꯅ ꯅꯤꯁꯥ ꯆꯥꯕ, ꯇꯥꯏꯅꯐꯝ ꯂꯩꯇꯗꯅ ꯄꯦꯟꯗꯕꯗꯨ ꯅꯤꯁꯥꯗ ꯑꯣꯏꯅ ꯇꯥꯏꯅꯕ ꯑꯗꯨꯝꯕ ꯀꯌꯥ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯁꯃꯥꯖꯗ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯍꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯔꯨꯕ, ꯇꯝꯖꯔꯨꯕ, ꯈꯪꯖꯔꯨꯕ ꯋꯥꯐꯝ ꯈꯔꯗꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯄꯤꯛꯅ ꯇꯧꯕ, ꯆꯥꯎꯅ ꯇꯧꯕ ꯃꯈꯜ ꯀꯌా ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯄꯩꯁꯥ ꯑꯌꯥꯝꯕꯅ ꯂꯩꯇꯕꯅꯤꯅ ꯕꯤꯖꯤꯅꯦꯁꯁꯤ ꯑꯩꯈꯣই ꯄꯤꯛꯅ ꯍꯧꯔꯒ ꯃꯊꯪ ꯑꯃꯁꯨꯡ ꯆꯥꯎꯈꯠꯂꯛꯄ ꯉꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯤꯗꯤꯡꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯤꯕ ꯃꯤ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯞ ꯄꯜꯂꯕꯗ ꯃꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯂꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯤꯒꯤ ꯍꯣꯇꯦꯜ ꯑꯃꯁꯨꯡ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯕꯕꯤꯅꯥ ꯗꯥꯏꯒꯅꯣꯁꯇꯤꯛꯁꯀꯤ ꯃꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯗꯥꯛꯇꯔ ꯗꯕꯂꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯇꯥꯈ꯭ꯔꯦ꯫ ꯃꯥꯁꯤ ꯗꯣꯛꯇꯔꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯊꯕꯛꯁꯤ ꯍꯧꯒꯠꯂꯛꯄꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕꯗ 1983-84 ꯑꯗꯨꯋꯥꯏꯗ ꯔꯨꯞꯃꯣꯍꯟ ꯇꯦꯡ ꯏꯝꯐꯥꯜ ꯇꯣꯀꯤꯁꯀꯤ ꯃꯐꯝꯁꯤꯗ ꯄꯤꯛꯂꯕ ꯀꯥ ꯃꯆꯥ ꯑꯃ 10x10 ꯐꯤꯠꯃꯨꯛ ꯐꯥꯎꯕ ꯌꯧꯔꯝꯃꯣꯏ, ꯃꯐꯝꯗꯨꯗ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯐꯥꯎꯕ ꯃꯇꯝꯗꯨꯗ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕ 1985-86ꯗ ꯑꯩꯈꯣই ꯆꯠꯂꯤ꯫ ꯑꯗꯨ ꯗꯥꯛꯇꯔ ꯗꯕꯂꯤ ꯃꯁꯥꯃꯛꯅ ꯍꯥꯏꯈꯤꯕꯗ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯗ ꯆꯪꯕ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯁꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯗꯅ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯥꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯤꯅꯥ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜꯒꯤ ꯆꯦꯟ ꯂꯩꯔꯦ, ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯂꯩꯔꯦ, ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄꯁꯤꯗ ꯕꯦꯡꯛꯀꯤ ꯂꯣꯟꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯕꯦꯡꯛꯀꯤ ꯂꯣꯟ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯂꯤꯡꯈꯠꯄ, ꯕꯤꯖꯤꯅꯦꯁ ꯆꯂꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯏꯚꯟ ꯗꯣꯛꯇꯔ ꯄꯥꯂꯤꯟ ꯍꯧꯖꯤꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯁꯀꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯆꯤꯌꯔꯃꯦꯟ, ꯃꯍꯥꯛꯁꯨ ꯗꯣꯛꯇꯔꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ
80s ꯃꯇꯝꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯇꯥꯖꯕꯗ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯗ ꯁꯝ ꯃꯥꯏꯅꯔ ꯁꯔꯖꯔꯤꯅꯆꯤꯡꯕ ꯁꯤ ꯇꯧꯔꯒ ꯍꯧꯔꯛꯈꯤ ꯃꯇꯨꯡꯗ ꯔꯤꯝꯁ ꯔꯣꯗꯇ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯃꯗꯨ ꯚꯔꯥꯗ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯃꯊꯪ ꯆꯥꯎꯈꯠꯂꯛꯇꯨꯅ ꯂꯣꯟ ꯂꯧꯊꯔꯒ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯐꯥꯎꯕ ꯌꯥꯎꯅ ꯆꯥꯎꯔꯕ ꯍꯣꯁꯄꯤꯇꯥꯜ ꯂꯤꯡꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯔꯁꯤꯡꯒꯤ ꯀꯣꯂꯦꯖ ꯂꯩꯔꯦ MBBS ꯇꯝꯕꯒꯤ ꯀꯣꯂꯦꯖ ꯂꯩꯔꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯆꯤꯡꯒꯤ ꯑꯣꯏꯕ ꯌꯥꯏ ꯇꯝꯒꯤ ꯑꯣꯏꯕ ꯌꯥꯏ ꯄꯤꯛꯅ ꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯁꯨ ꯈꯔ ꯍꯟꯊꯩ ꯕꯤꯖꯤꯅꯦꯁꯁꯦ ꯆꯥꯎꯔꯒꯅ ꯔꯤꯛꯁꯁꯦ ꯆꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯕꯤꯖꯤꯅꯦꯁ ꯍꯧꯒꯅꯤ ꯑꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯕ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯃꯁꯤ ꯃꯇꯝꯗꯨꯒꯤ ꯆꯥꯅꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯔꯝꯕ ꯃꯥꯔꯀꯦꯠ ꯂꯩꯒꯦ ꯃꯥꯔꯀꯦꯠꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯄꯣꯠ ꯃꯌꯥꯝ ꯄꯥꯝꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯦꯁꯦꯁꯃꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯀꯣꯅꯣꯃꯤꯁꯤꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯨꯗꯁ ꯑꯦꯟ ꯁꯔꯚꯤꯁ ꯁꯦꯛꯇꯔꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯂꯤ ꯏꯖꯨꯀꯦꯁꯟꯗ ꯍꯦꯜꯊ ꯀꯦꯌꯔꯗ ꯑꯃꯁꯨꯡ ꯑꯀꯦ ꯑꯃꯧꯒꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛꯁꯦ ꯗꯤꯃꯥꯟꯁꯤ ꯍꯦꯟꯒꯠꯂꯛꯏꯕꯅꯤ ꯁꯤꯗ ꯅꯠꯇꯅ ꯒꯨꯗꯁꯀꯤꯁꯨ ꯀꯟꯖꯨꯝꯁꯟꯒꯤ ꯂꯦꯚꯦꯜꯁꯤ ꯑꯃꯁꯨ ꯍꯦꯟꯒꯠꯂꯛꯄ ꯒꯥꯔꯤ ꯇꯣꯡꯅꯤꯡꯕ ꯁ꯭ꯀꯨꯇꯔ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯇꯣꯡꯅꯤꯡꯕ ꯑꯅꯧ ꯑꯅꯧꯕ ꯒꯦꯖꯦꯠꯁ ꯀꯌꯥ ꯁꯤꯖꯤꯟꯅꯅꯤꯡꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤ ꯑꯗꯨꯝ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃꯗ ꯆꯪꯒꯗꯣꯔꯤꯅꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝꯗꯒꯤ ꯈꯦꯠꯅꯅ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏ ꯄꯤꯅꯕ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯤꯖꯤꯟꯕ ꯅꯩꯅꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ MBAꯒꯨꯝꯕꯒꯤ ꯂꯥꯏꯔꯤꯛꯇ ꯀꯔꯤꯗ ꯌꯥꯝ ꯐꯖꯅ ꯌꯥꯎꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯅꯣꯂꯦꯖꯁꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯐꯥꯏꯅꯥꯟꯁꯀꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯈꯜ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯗ ꯉꯁꯤꯒꯤꯁꯤꯗ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯗ ꯕꯦꯡꯀꯤ ꯐꯥꯏꯅꯥꯟꯁ ꯕꯦꯡꯀꯤ ꯂꯣꯟ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯦ ꯑꯗ ꯂꯣꯟꯁꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏ ꯃꯈꯜ ꯑꯅꯤ ꯂꯩ ꯑꯃꯅ ꯕꯤꯖꯤꯅꯦꯁꯀꯤ ꯂꯤꯡꯈꯠꯅꯕ ꯃꯗꯨꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯕ ꯃꯗꯨꯒꯤ ꯀꯦꯄꯤꯇꯦꯜ ꯏꯟꯚꯦꯁꯃꯦꯟ ꯀꯧꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯗ ꯕꯤꯖꯤꯅꯦꯁꯀꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯁꯤ ꯕꯤꯜꯗꯤꯡ ꯁꯥꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯦꯁꯤꯅꯔꯤ ꯂꯩꯕꯅꯤ ꯈꯪꯗꯦ ꯀꯦꯄꯤꯇꯦꯜ ꯑꯦꯁꯦꯠꯁ ꯍꯥꯏꯕꯁꯤꯡꯁꯤ ꯂꯩꯅꯕꯒꯤ ꯂꯣꯟꯁꯤꯅ ꯃꯈꯣꯏꯁꯤ ꯌꯥꯝ ꯁꯥꯡꯅ ꯔꯤꯄꯦꯃꯦꯟ ꯇꯧꯕ ꯌꯥꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯦꯡꯀꯤ ꯂꯣꯟꯗ ꯇꯥꯔꯝ ꯂꯣꯟꯁꯨ ꯁꯨꯝ ꯀꯧꯏ ꯇꯥꯔꯝ ꯂꯣꯟꯁꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯗ 5ꯗꯒꯤꯅ 6-7 ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯤꯡꯕ ꯌꯥꯏ ꯇꯥꯔꯝ ꯂꯣꯟꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯝ ꯄ꯭ꯔꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯤꯡꯕꯁꯤ ꯀꯌꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯣꯏꯅ ꯃꯣꯔꯦꯇꯣꯔꯝ ꯍꯥꯏꯗꯅ ꯆꯍꯤ ꯑꯃꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯕꯦꯡꯅꯁꯨ ꯄꯤꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯕ ꯂꯣꯏꯔꯒ ꯀꯃꯔꯁꯤꯌꯦꯜ ꯑꯣꯄꯔꯦꯁꯟ ꯁꯤ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯣꯟ ꯏꯟꯇꯔꯦꯁꯁꯤ ꯑꯩꯈꯣই ꯂꯣꯟꯁꯦ ꯁꯤꯡꯕ ꯍꯧꯏ ꯑꯗ ꯇꯥꯔꯝ ꯂꯣꯟꯁꯤ ꯂꯧꯕꯗ ꯑꯌꯥꯝꯕꯅ ꯕꯦꯡꯁꯤꯡꯅ ꯄ꯭ꯔꯣꯃꯣꯇꯔꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏ ꯄ꯭ꯔꯣꯃꯣꯇꯔ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯏꯕ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯇꯔ ꯀꯧꯏ ꯄ꯭ꯔꯣꯃꯣꯇꯔꯒꯤ ꯁꯔꯨꯛꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 1 ꯑꯗꯨꯒ ꯕꯦꯡꯀꯤ ꯂꯣꯟꯅ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 2/3ꯁꯤꯅ ꯕꯦꯡꯀꯤ ꯂꯣꯟ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯕꯦꯡꯅ ꯄꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯏꯕ ꯕꯦꯡꯀꯤ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤꯡꯒꯤ ꯚꯥꯏꯕꯤꯂꯤꯇꯤ ꯃꯥ ꯔꯤꯄꯦꯃꯦꯟ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯕꯦꯡꯅ ꯐꯖꯅ ꯑꯦꯁꯦꯁ ꯇꯧꯒꯅꯤ ꯑꯦꯁꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯣꯟꯁꯤ ꯄꯤꯗ꯭ꯔꯤꯉꯩꯗ ꯀꯔꯤꯅ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯅ ꯄꯤꯒꯗꯒꯦ ꯁꯦꯀꯨꯔꯤꯇꯤꯁꯤ ꯂꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯁꯤꯡꯉꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯗꯨ ꯕꯦꯡꯅ ꯃꯠꯀꯗꯣꯔꯤꯅꯤ ꯃꯗꯨ ꯃꯣꯔꯇꯒꯦꯖ ꯇꯧꯕ ꯀꯧꯏ ꯑꯗ ꯁꯨꯝꯕ ꯁꯦꯀꯨꯔꯤꯇꯤꯁꯤ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖꯇ ꯀꯣꯂꯦꯇꯔꯦꯜꯁꯨ ꯀꯧꯏ ꯑꯗꯨꯅ ꯀꯣꯂꯦꯇꯔꯦꯜꯁꯤ ꯑꯌꯥꯝꯕꯗ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯁꯤ ꯏꯪꯈꯣꯜꯒꯤꯗ ꯀꯦꯁꯇ ꯏꯪꯈꯣꯜ ꯑꯣꯏꯅ ꯂꯩꯕ ꯂꯝꯁꯤ ꯑꯌꯥꯝꯕꯅ ꯀꯣꯂꯦꯇꯔꯦꯜ ꯑꯣꯏꯅ ꯂꯧꯏ ꯂꯧꯕꯨꯛꯇꯤ ꯌꯥꯗꯦ ꯂꯧꯕꯨꯛꯀꯨꯝꯕꯁꯤ ꯑꯗꯨꯒ ꯏꯪꯈꯣꯜꯁꯤꯁꯨ ꯃꯈꯣꯏꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯝꯕꯤ ꯆꯪꯐꯝ ꯂꯩꯒꯗꯕ ꯑꯗꯨꯝꯕꯅꯆꯤꯡꯕ ꯏꯪꯈꯣꯜꯁꯤꯡꯁꯨ ꯃꯥꯒꯤ ꯑꯦꯄ꯭ꯔꯣꯆ ꯔꯣꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯪꯈꯣꯜꯁꯤ ꯄꯥꯝꯃꯤ
ꯍꯥꯏꯔꯤꯕ ꯏꯪꯈꯣꯜꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯏꯇꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠ ꯍꯥꯏꯗꯅ ꯕꯦꯡꯛꯅ ꯊꯥꯖꯕ ꯑꯦꯄꯣꯏꯟ ꯇꯧꯕ ꯄꯦꯅꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯦꯗꯚꯣꯀꯦꯠꯄꯨ ꯇꯧꯍꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯗꯚꯣꯀꯦꯠꯇꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯂꯝ ꯃꯣꯔꯒꯦꯖ ꯇꯧꯒꯗꯧꯔꯤꯕ ꯏꯪꯈꯣꯜꯁꯤ ꯃꯥꯒꯤ ꯃꯄꯨꯁꯤ ꯁꯦꯡꯉꯦ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤ ꯑꯇꯣꯞꯄꯗ ꯃꯣꯔꯒꯦꯖ ꯇꯧꯕ ꯂꯩꯇꯦ ꯅꯟ ꯏꯟꯀꯝꯕ꯭ꯔꯦꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯧꯏ ꯅꯟ ꯏꯟꯀꯝꯕ꯭ꯔꯦꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯕ ꯔꯦꯖꯤꯁꯇ꯭ꯔꯥꯔꯒꯤ ꯑꯣꯐꯤꯁꯇꯒꯤ ꯂꯧꯏ ꯍꯥꯏꯔꯤꯕ TIR ꯇꯥꯏꯇꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠꯁꯤ ꯕꯦꯡꯛꯀꯤ ꯂꯣꯟꯗꯨꯒꯤ ꯑꯦꯃꯥꯎꯟ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅ ꯇꯧꯕ ꯌꯥꯎꯏ ꯑꯅꯤꯅ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯊꯛꯇ ꯕꯦꯡꯛꯅ ꯍꯥꯏꯔꯤꯕ ꯃꯣꯔꯒꯦꯖ ꯇꯧꯒꯗꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯒꯤ ꯂꯝꯁꯤꯒꯤ ꯚꯦꯂꯨꯑꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯆꯪꯕ ꯌꯥꯎꯏ ꯑꯦꯃꯥꯎꯟ ꯆꯥꯎꯔꯒꯗꯤ ꯑꯗꯨꯅ ꯃꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯦꯡꯛꯅ ꯍꯥꯏꯔꯤꯕ ꯂꯣꯟꯁꯦ ꯁꯦꯡꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯝ ꯕꯤꯖꯤꯅꯦꯁ ꯔꯤꯄꯣꯔꯠꯀꯨꯝꯕ ꯕꯤꯖꯤꯅꯦꯁ ꯄ꯭ꯂꯥꯟꯒꯨꯝꯕ ꯑꯃꯗꯤ ꯑꯁꯨꯝ ꯍꯥꯏꯕ ꯌꯥꯎꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕꯦꯡꯛꯅ ꯃꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯕꯤꯖꯤꯅꯦꯁ ꯄ꯭ꯂꯥꯟꯗꯨ ꯔꯤꯄꯣꯔꯠ ꯁꯦꯝꯕꯤꯕ ꯌꯥꯎꯏ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯗꯨ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕ ꯍꯩꯕ ꯑꯦꯀꯥꯎꯟꯇꯦꯟ ꯑꯃꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯛꯀꯗꯕ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯗꯕ ꯏꯟꯀꯝ ꯀꯌꯥꯝ ꯂꯥꯛꯀꯗꯕ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄ꯭ꯔꯣꯖꯦꯛꯁꯟ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯃꯇꯨꯡꯗ ꯕꯦꯡꯛꯅ ꯃꯁꯤ ꯀꯦꯄꯤꯇꯦꯜ ꯏꯟꯚꯦꯁꯃꯦꯟꯒꯤ ꯇꯥꯔꯝ ꯂꯣꯟꯁꯤ ꯁꯦꯡꯁꯟ ꯇꯧꯏ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯦ ꯇꯨ ꯗꯦ ꯑꯣꯄꯔꯦꯁꯟꯒꯤꯗ ꯋꯥꯔꯀꯤꯡ ꯀꯦꯄꯤꯇꯦꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯏꯟꯚꯦꯟꯇꯔꯤ ꯀꯧꯏ ꯏꯟꯚꯦꯟꯇꯔꯤꯁꯤ ꯄꯣꯠ ꯌꯣꯟꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕꯗ ꯃꯗꯨꯗ ꯆꯪꯒꯗꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯂꯩꯕꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯃꯗꯨ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯕ ꯐꯥꯏꯅꯥꯟꯁ ꯂꯩ ꯃꯗꯨ ꯋꯥꯔꯀꯤꯡ ꯀꯦꯄꯤꯇꯦꯜꯁꯤ ꯑꯌꯥꯝꯕꯅ ꯀꯦꯁ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯅ ꯇꯧꯏ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯛꯅ ꯑꯣꯚꯔꯗ꯭ꯔꯥꯐ ꯄꯤꯕ ꯍꯥꯏꯅꯁꯨ ꯂꯩ ꯃꯗꯨ ꯔꯣꯂꯤꯡ ꯇꯧꯗꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯊꯥ ꯑꯁꯨꯛꯀꯤ ꯃꯅꯨꯡꯗ ꯁꯤꯡꯒꯠꯂꯛꯎ ꯑꯗꯨꯒ ꯃꯗꯨ ꯑꯁꯨꯝ ꯁꯤꯖꯤꯟꯅꯔꯒ ꯄꯣꯠ ꯂꯩꯕ ꯄꯣꯠ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯕꯦꯡꯛꯀ ꯁꯝꯅꯔꯒ ꯏꯁꯥꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯋꯥꯔꯀꯤꯡ ꯀꯦꯄꯤꯇꯦꯜꯒꯤ ꯄꯨꯊꯣꯛꯅꯤꯡꯉꯥꯏꯗꯤ ꯀꯌꯥ ꯑꯣꯏꯒꯟꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤ ꯃꯊꯪ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕ ꯑꯩꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯃꯣꯇꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔꯗꯤ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯄ꯭ꯔꯣꯃꯣꯇꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯗꯒꯤ ꯏꯃꯥꯗꯒꯤ ꯏꯄꯥꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯄꯩꯁꯥ ꯄꯨꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯗꯣꯛꯅꯩ ꯃꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯠ ꯃꯅꯤ ꯑꯣꯏꯔꯒ ꯕꯦꯡꯛꯀꯤ ꯂꯣꯟꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯍꯧꯕ ꯌꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯆꯥꯟꯁꯁꯤ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯈꯤꯇꯪ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯕꯤꯖꯤꯅꯦꯁꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯤꯇꯪ ꯂꯥꯏꯕꯁꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯑꯁꯤꯅ ꯈꯔ ꯂꯥꯏꯅ ꯊꯣꯛꯏ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯍꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯒ ꯌꯣꯟꯕ ꯑꯗꯨꯗ ꯃꯔꯛꯇ ꯂꯩꯕ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟꯗꯣ ꯑꯩꯈꯣꯏꯅ ꯐꯪꯍꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯁꯤꯅ ꯈꯔ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯂꯦꯕꯔꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯊꯕꯛ ꯁꯨꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯁꯤꯗꯁꯨ ꯗꯤꯄꯦꯟ ꯇꯧꯕ ꯑꯗꯨ ꯃꯅꯤꯄꯨꯔꯁꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯍꯥꯟꯅꯗꯒꯤ ꯁꯨꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗꯗꯤ ꯏꯪꯒꯦꯖ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯕꯔꯁꯤꯁꯨ ꯁꯨꯝ ꯁꯨꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯈꯪ ꯑꯍꯩ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯖꯤꯅꯦꯁꯀꯤ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯁꯤꯡꯁꯤꯅ ꯈꯔ ꯈꯪꯉꯤ ꯑꯗꯨꯅ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯂꯩꯔꯦ ꯃꯈꯣꯏꯒ ꯇꯥꯟꯅꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗꯤ ꯒꯥꯏꯗꯦꯟꯁ ꯂꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯃꯔꯨꯑꯣꯏꯅ ꯄꯥꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯕꯦꯡꯛꯁꯤꯡꯁꯤꯗꯗꯤ ꯉꯁꯥꯏ ꯁ꯭ꯃꯣꯜ ꯑꯦꯟ ꯃꯥꯏꯀ꯭ꯔꯣ ꯑꯦꯟꯇꯔꯄ꯭ꯔꯥꯏꯁ SME ꯁꯦꯛꯇꯔꯁꯤꯡꯁꯤꯗ ꯂꯣꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁꯥꯔꯁꯤꯡ ꯗꯤꯖꯤꯒꯅꯦꯠ ꯇꯧꯅ ꯂꯩ ꯁꯤ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯗ SMEꯒꯤꯗꯃꯛꯇ
ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯩ, ꯃꯈꯣꯏꯗꯒꯤꯁꯨ ꯒꯥꯏꯗꯦꯟꯁ ꯂꯧꯕꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯆꯥꯎꯈꯠꯍꯟꯁꯤ ꯑꯃꯁꯨꯡ ꯏꯁꯥ ꯏꯁꯥꯕꯨ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯏꯝꯄ꯭ꯂꯣꯌꯔ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯕꯦꯡꯒ ꯈꯨꯠꯁꯝꯅꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯒ ꯑꯄꯤꯛꯄ ꯕꯤꯖꯤꯅꯦꯁꯇꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯇꯧꯗꯨꯅ ꯏꯁꯥꯕꯨꯁꯨ ꯆꯥꯎꯈꯠꯄ, ꯃꯅꯤꯄꯨꯔꯁꯨ ꯆꯥꯎꯈꯠꯄꯗ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯔ ꯊꯝꯖꯒꯦ꯫